Lamdam asigi loumee shingda anouba technology amasung method sing khanghanduna Lamdam asigi Agro Based Economy phagat-hanba mathou tare haina Manipur University ki Vice-Chancellor Professor N Lokendra na phongdorakli. Wafam asing Manipur University ki Department of Geology amasung ICAR Directorate of Cold Water Fisheries Research DCFR Bimtal anina sinduna numinini chathagadaba Scheduled Caste loumee singi integrated fish farming training hawdokpagi thauramda mahangna phongdokhibani statusigi tongan ba mafamdagi lakpa Scheduled Caste loumee kunithoina saru yaduna Manipur University gi BC Court Hall da pangthokpa thauram aduda Professor N Lokendra na makatana hai kumjali singaniga nifutaret faubada India asi developed nation ama oiba ngamnaba lebak asigi Prime Minister Narendra Modi na honariba asigi manungda tongan ba hiram marida mideng thamle tongan ba hiram sing adudi tola taraba myoi sing nupi haugalakliba naha sing amadi loumee sing ni Prime Minister Narendra Modi na hiram mari asigi manungda leiba myoi singbu awangba thakta pukhatuna makoibu nungaiba punsi mahing amadi punsirol ama pinaba pandam thamle Manipur gumba achoba industry leitaba stat asigi oinadi lau singubada yumpham oiba agroforestry economy faganaba khonaba mathou tai NEP 2020 gi matung ina MU gi makhada leiriba college singda skill development program kya hangdokli amadi syllabus sing tamle chahi kharagi manungda mahairoi singda fisheries ki matangda syllabus hamna bo khonagani maramdi lamdam asida nga gi demand hangalakli demand asi supply torabadi chahi chupa loumee singi sermilon fagathan bangamgani haina mahangna makha taki tunganba syllabus amadi curriculum same haraga Manipur University ki makada skill development ki fishery ga mari leina basida paper sing hape haraga lakaduri ba sahi khara sida kharaga hena aboi ki fishing adagi fishery and fishery technology adaga fishery based economy se masi awang level da thangan na bagi damukta koi khanaba ma ngai fadena khali